Lakhipur online puthokchaba Megi tang kunithoi nongmaijing nimit ki Khomjinba Pao tabirasi. Ahanbada maruoiba Pao. Tripura gi Oboinogorda Manipuri guest house ama sabinaba Tripura gi CM Dr. Manik Saha gi mafamda taksinkhre. Kasar jila gi guardian mantri Sri Ashok Singalna ichauna sokalaba Lakhipur amadi Sonagi mafam sing koina chattuna yengsinkhre. Kasar jila da Barak Turulgi ising imai hantarabasu Silchar sahar gi manungda nauna ising thumjilakwa thengnare. MPF amadi amsugi timna ngarangsu Lakhipur da ichaugi awatengbang makha chathari amasung ising ichauna maram oiraga hailakandi hojai amadi South Salmara jila ahum asigi kunorsop jaithokre. Hojik mapungoiba Pao tabirasi. Agartala gi Obhoinogorda Manipuri guest house ama sabinaba Tripura gi nauna CM oiraba Dr. Manik Saha gi mafamda taksinkhre. Puthiba Welfare and Cultural Society gi Secretary Sinam Deepak Kumar na luchingduna mihut kangbu amana ngarang Megi tang kunma thoida Secretariat chatuna Tripura gi nauna CM oiraba Dr. Manik Saha ga unaduna hiramasigi matangda wari sanakhre. Tripura da Meitei gi harau kumai kaya gi manungda Radhanagar gi Maharaj amasung Oboinogor gi Puthiba lai harauba khwaidagi singthanari. Oboinogor lai harauba gi thoramda Manipur amasung Tripura gi mafam kayadagi lakpa bhakta mayam gi leifam gi awaba mayoknaba aduda mihut kangbo aduna Chief Minister gi midyang chingsinki. Puthiba laifamda lam lairabadi guest house soidana saba yai haina CM na mihut kangbo aduda thajaba pirakre hairi. Minitara mangarum chupna unaduna wari sanaba aduda Puthiba Welfare and Cultural Society ki Secretary Sinam Deepak Kumar Galoinana R.K. Tarunjit, N. Niranjan, M. Nilkamal amasung Khetrimayum Dhanajit Sarugyaki. Mihut kangbo asina Tribal Welfare Minister Ramapado Jamatyagasu unaduna hiramasigi matangda wari sanakre hairi. Kasar jila gi guardian mantri Sri Ashok Singalna ngarang ising ichauna sokalaba Lakhipur amasung Sonagi mafam sing koina chattuna yengsinkhre. Loinana mafam asigi relief camp sing da chattuna awata pa yengsinki. Ichauna awaba mayok nariba miyoi singidamak lenga kasina pangba yaba mateng khudingmak pangani haina mantri na phongdokre. Lakhipur Ward number 1 da leiba SM Dep College da saidangpham oiduna leiriba asida changduna yengsiluraba matung Sri Singalna Lakhipur Municipality ki Conference Hall da laktuna Lakhipur ki SDO Sudip Kumar Nath, Circle Officer Jonathan Baife, Assistant Commissioner Joy Christina Langmai amasung ate makok thongba miyoi singa phaminaduna ijaugi tengbang sana thangnaba potlam sing awana taraba singda phanghanabagi pautak piki. Mahaki Lakhipur khongsada sida Lakhipur gi MLA Sri Kaushik Rai, Jila gi BJP President Bimolendra Rai na chingba miyoi sing yauki. Masigi mamangda Mantrina Kaptanpur Rupai Bali amadi Binakandi Chabagan gi ijau nanglaba imung singi saidangpham singda changduna award apa yengsinki hairi. কাছাড় জেলার এই অঞ্চলে ফ্লাড রিলিফের জন্য আমার ভিজিট হলো। আর কয়েকটা ক্যাম্পে আমি গেছি সোনাই মানে এলএসিতে, আর তারপর আমার এএলএসি। মোটামুটি প্রকোপটা কিছু কিছু কমছে, কিন্তু পানি এখনও আছে। আমার মনে হয় পানি বার হতে কিছু সময় লাগবে। এখন ফার্স্ট অ্যাটেম্প্ট যেটা আছে যে রিলিফ কী করে সব জায়গায় দেওয়া যায়। যেগুলো লোক ক্যাম্পে আছে তার বাইরেও বহুত লোক মাথাউড়িতে আছে, রাস্তাতে আছে, ওদেরকেও খাদ্য সামগ্রী, খাবার জল আর গরুর খাদ্য এগুলো দেওয়ার জন্য ব্যবস্থাটাই প্রায়োরিটি এরিয়াতে আছে। ওগুলো কাজই মানে আমি নিরীক্ষণ করছি। Kasar jilada Barak Turulgi ising khara hantarabasu Silchar sahar gi manungda leiba mafam sing nauna ising thumjilakpa thengnakhre. Silchar gi Bilpar Public School Road amadi Kathal Road ki lambida yumkok chamarom nauna ising na thumjille hairi.
MPF amadi amsugi timna ngarangsu Lakhipurda ichaugi awa tengbang makhatana chathari haukiba jumsakation numitagi hauna Manipuri People's Front MPF amadi All Assam Manipuri Students Union amsugi apunba timna awa ana thidana mapung phana chatharakba ising ichauna awa bataraba imungsingda tengbang pibagi thabak ngarang Marine Chandan Mitasu, Lakhipurgi Kungang Kayada Chatuna, Mateng Pangki, Ngarangi Kongchadaduda, MPF Central Committee Secretary General L. Ingangamba, Central VP Dr. P. Rasbihari Singh, MPF Lakhipur District Committee Advisor Singh Khaidem Kanta Madi Wainatia Chan, District Committee General Secretary N. Nobin Singh, AGS Salim Nongyai, Central Committee Member Raju Maibam Amasung All Assam Manipuri Muslim Students Union gi Central Committee General Secretary Abdul Habib Chaudhuri Loinaki Amsugi Team Kader Singh di Central Committee General Secretary K. Bikramjit Lakhipur District Committee General Secretary Shopon Asangbam District VP Mutum Thoiba District President K. Samanta Ex-Member Loitongbam Pritam Amadi Information Secretary Chingkhai Sinamni Ngarangi MPF amadi amsugi timna hi tongduna chingdong laikai chandam laikai amadi khandi khunda chatuna tengbangi potlam sing yentokhi ising thumjilaba khungang sing aduda MPF ki Lakhipur District Committee gi Executive Member Thongnaujam Ton Singh na lamjing bikhi haina MPF Lakhipur District Committee gi General Secretary N Nobin Singh na cherol amada phongdorakli Sonai constituency gi manung chanbada ising ichauna awaba mayok nariba mafam singda chana thagnaba polam sing ningthina phangriba singi damakta Assam TMC gi Barak Village gi team member Dr. Maimum Santi Kumar na Kasar gi DC gi mafamda wakat cherol pisinkhre loinana relief camp ta lairiba pikdiba angang singi damakta su makhoi gi chana thagnanaba sinbinaba ningsingki Sasan singi chanaba pachinjak marang kaina phanganbinaba gi damakta su Dr. Santina, Veterinary ki Assistant Director ki Control Room in Charge, Dr. A. Rahman ga unaduna parisana ki. Kasar jila ki manung chanbata laiba Jorakul, Mongolpurna chingba mafam singdasu, ichauna awaba mayuk nari. Silcher gi Boljur khundasu ising ichaugi awaba mayok nari mafam asida ima panthoibi gi sang amadi Mahadev ki laisang amasu ising na lupsin ba horakle haire hiramasigi matangda yengsin binabagi tamakta Silcher gi MLA Dipayon Chakraborty gi medyang chingsilakle Haujik tabirasi thabaki pao Gurukul School Kabugonj ki Ojagi Pham Kharagi Damak Darkhas Kauri Mahi gi thak BA Pass amasung English Medium School da tambibagi experience laigadabani BA B.Ed amadi chahi mangagi teaching experience laiba candidate singda henna khudong chaba pigani amadi salary lupa lising taradagi haugani Standard form da mari lainaba certificate ka loinana lagliba me thagi tang 38 fawagi manungda application jaholakadabani application pisin pham to the President Gurukul School Barmoni Mamang Laikai PO Kabugonj District Kasar Pin Code 788121 Aduga WhatsApp number 9954603018 ni WhatsApp number 9954603018 natraga 9435073302 da pau phaunabiyo Nungshizaraba Kasar Lamdam ki mepom khatimak tu mangkana kauna na khurumzari amasung nungai pa pausel ama pudra lakchari madudi dukandar.com na isa-isa ni yumda
delivery charge amatta lawdana home service ki khudong chaba pizari kitchen items yum gi chana thakna nawa fast food ki items visit lating na chingbasing cash on delivery ki kuthangda home delivery service asiki khudong chaba simayam lawview hena akopa marol khangbining balai na su www.dukandar.com natragana 7896677707 hariba contact number sida akopa marol khangbiyu haiduna haizan Handak marak leptana nong chubana maram oiraga jiribam gi mafam kayada ising ichawgi chaitheng phanglaba imung manung sing amadi relief camp hangduna leiriba mafam singda jiribam gi SP Rabi Kumar IPS ki mediang makhada jiribam police ki official sing yauna Kamranga Youth Club ta hangliba relief camp amadi ate ate mafam singda chana thakna naba cheng hawai alu amadi thum thauna chingba yenthokre Ising ichawna maram oiraga hailakandi khojai amadi South Salmara Mankasar hairiba jila ahum asigi kunot sob jaithokre ani suba phase ki damakta hairiba jila ahum asida hayeng ningthokaba numitagi hauduna gunot sob pangthokani haina leblamba du ising ichawna maram oiraga matam kaktana yeithoklei haina mai masingi mantri Ranos Beguna phongdokre banbayai handak jahi gi kunot sob ki ahanba tangkak ki thoram megi tang 13 da pangthokre ani suba tangkakna hayeng megi tang kunumdoi dagi aduga ahum suba tangkakna jun gi tang amadagi pangthokani ahum suba tangkak ki manung channa kasar jila da laktiba jun gi tang amadagi jila asida kunurso pangthokani aroibada maroiba pau amukhanna Tripura gi Oboynagar da Manipuri guest house ama sabinaba Tripura gi CM Dr. Manik Saha gi mafamda taksinkhre Kasar jila gi guardian mantri Sri Ashok Singhal na ichawna sokalaba Lakhipur amadi Sona gi mafam sing koina chatuna yengsinkhre Kasar jila da Barak Tural gi ising imai hantharabasu Silchar sahar gi manungda nauna ising thumjilakwa thangnare MPF amadi Amsu gi timna ngarangsu Lakhipur da ichaw gi awa tengbang makha chathari amasung ising ichawna maram oiraga hailakandi hojai amadi South Salmara jila ahum asigi kunor sob jaithokre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare